Kangla TV da muka hana taram nokchari ngasi gi Nungthil ki chaphongsingda editorial kalam da kari yauri bigi haibadu mayamna yengminana bagi damakta ahanba lokhat chariba Nungthil ki chaphong asi YL Katini YL Kati gi editorial kalam da yauri basi IDP singi thamoi nungda wakat inmate sing relief camp da kaisum sangum leibaga manare Laingakna tawgadaba thawdang ama hojik fawba pangthokpa ngamdabasi nungaite natraba thamoidagi thorakpa wafam khara aikoi relief camp ta lainingde mafamduda lupa ama fawba thokte isa isu karamna semdoino aikoi sibu hinglibra yumda leiragadi inkolda suragasu lawda uragasu icha isu semba ngamlami khoi yumda hanjage maitaiga kukiga hana sunabagi thawdok asi miyoi chani humpurom sikre yum lising taragi mathakta mai thakre internally displaced person IDP oina miyoi lising humpurom leiri mayam asigi manungda lising tararomdi masagi memda hanjinkre aduga lising yankai romdi hojiksu mayumda changba lengakna thinglaga thamli ariba IDP lising yankai asi maitai khaktanate kuki gisu mayam ama yauri mayum makai thadokuna lanjena khrabasing asi kam thingna lairaba miyoi kanglukki manung challibani lambi da thatlaga makoina semja sajaba pot khara lehenna bu honabada pawbu mabuk thanna chaba phangjedrabani makoisu matam amada yum amagi mabungo mabema oiduna macha masu singi ngaihakto oiragasu nok kheduna sanaram libani ingbada changba machak pumnamak makoina sujan nomjaralaga tanjaram libani matam adudadi nomada social media da koi ware mating pangbiu haibasi kanamatana hairakidabani ngamna bo honabana makoigi thawdang oiraga hinglamba ngaktani macha masu lairik laisu tamhanba luhong khongdongba laikai gi senthang thawdok wathok singi poyeng loinamak masa mathenda langjaram libani adubu ngasina upai leitraba haibadu oire relief camp da laisilakpa matam sanglakpana maram oiraduna wakal laina naba yaunaragle macha masu semba ngamdabagi wakalna polum puraduna hingningdaba miyoi kya amasu yarokle asigumba thawdoksing asi awaba taraba IDP sing asina thokhankhibra makoibu marai bakta taisinaduna adum hinghansi haibra leibak asigi constitution na citizen sing da piriba khudung saba sing adu aikoi gi lengakna makoida phanganba ngamlibra aikoi punamana khangi madudi constitution na ngak senbidraba miyoi oina IDP sing hingli aduga sibagi matam ngaiduna leiri fibam asi Manipur lengakna asum yengduna leibigi thawong miyambu nungai henry habsi khangjinba phai Imphal East ki tongan mafam singda hangdokliba relief camp singda leiriba IDP singna handakna masa gi miyumda hanjarage haiduna lakpada security force na athingbu pikibagi thawdok thokre anglaba chahi ani makhairom asi masagi miyumda hanjage haibasu yadaba relief camp da leiringa sida sinpham ama piduna hinghanbiu haibasu yadraba mayam aduna masagi miyumda hanjage hunda leitaduna leijarage haibasi haifam thokpane masida lengakna sumna yamna solibasi karigino Mori natra Churchanpura kuki sina koisil laga taba dugumba naktaba maitagi khulgasu adum angnaba moyang purel ukhau dolai thabi ikou amasung yongkhuman phawba ngak selaga IDP sing halanba ngamdragadi karamna chawkhraba India sina koina ngakpa ngamgadoribano security force adum lei aduga kuki singna maning tawna sanahali maitai khaktang changba yahange maitai gi lawpham sing kuki singna law uhale Central Force na karimata haidi Manipur government na su karimata phonglokte achaubu irang ama thokraba matung tangkak naina mayumda hanjinba yaba mafam sing kari leibigi haiba kupna yengadabani aduga kara hina section tharong lokhatlaga hongjinba yaba mafam sing leibra haibadu season pham thokpani kaidongai loigani haiba khangdribi irang asi IDP singbu makha tana adum relief camp singda lehenba haibase kaisum sangda thamba chap mane hingbagi lambi proktragadi masa masu semba ngamsilaktraba IDP sing masa mathanda sijaba haibasi masa mathanda tarai asigumba awaba mayam asigi marakta chief secretary oyamba PK singana lakliba December fawbagi manungda IDP sing mayumda halangani haina phongdokkiba leikre mahaki wafamdo IDP singna harauna ki adubu laibak tibari miyamna thajaba piramba PK singasu transfer tokthokre hojiksu mahaki wafam adu hingduna lehogani haiba thajaba ngamlaktre matang asida panjaningba wafamdi Ukhau maikaida internally displaced person IDP singna mayum uningman badigi turel iroiraga security ga thingma kidana lanthoklaga chatluraga oihobu phibam du mapau tambra thamoi soi makhoi ba thu matamna masagi mimda halanna bo honabada aye papirak pasigi mathakta kanba miyang changbagi tangai fadaba leire haijani masida makha tana option jaboina hojik IDP singna leiba
ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯦꯡꯕꯗ ꯊꯃꯣꯏ ꯃꯅꯨꯡꯗ ꯄꯨꯔꯒ ꯂꯩꯕ ꯉꯝꯗꯕ ꯃꯁꯛ ꯑꯃ ꯑꯣꯏꯔꯤ꯫ ꯄꯤꯛꯈ꯭ꯔꯕ ꯀꯥꯈꯨ ꯑꯃꯗ ꯌꯨꯝ ꯑꯃꯒꯤ ꯃꯤꯑꯣꯏ 4-5 ꯇꯨꯝꯐꯝ ꯍꯤꯞꯐꯝꯗꯤ ꯂꯥꯏꯔꯗꯅ ꯉꯥꯏꯍꯥꯛ ꯐꯝꯅꯕꯒꯤ ꯃꯐꯝ ꯂꯩꯇꯕ ꯖꯒꯥꯁꯤꯡꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ, ꯆꯥꯅꯕ ꯊꯣꯡꯅꯕ ꯊꯥꯛꯅꯕ ꯁꯤꯜꯂꯤ ꯂꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯑꯃꯅ ꯍꯤꯡꯕ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯆꯥꯡꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯐꯝ ꯂꯩꯇꯕꯅꯤꯅ, ꯃꯤꯀꯨꯞ ꯈꯔꯁꯨ ꯅꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯄꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯤꯡ ꯁꯣꯛꯀꯗꯧꯕ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯔꯥꯜꯗꯨ ꯐꯥꯎ ꯍꯟꯊꯅ ꯄꯤꯕꯒꯤ ꯃꯁꯛ ꯃꯇꯧ ꯑꯩꯈꯣꯏ ꯎꯕ ꯐꯪꯏ꯫ ꯌꯥꯝꯅ ꯐꯖꯕ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅꯗꯤ ꯃꯣꯔ ꯗꯦꯟ 50,000 ꯄꯤꯄꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯁꯐꯔꯤꯡ ꯑꯦꯟ ꯇꯣꯔꯆꯔꯁ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯍꯧꯖꯤꯛꯁꯨ ꯎꯕꯤꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯁꯤꯅ ꯀꯪꯂꯥ ꯄꯥꯎ꯫ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯌꯥꯎꯔꯤꯕꯁꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯩꯔꯛꯀꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯃꯤꯀꯣꯛ ꯊꯤꯕ ꯄꯣꯄꯨꯂꯦꯁꯟ ꯁꯦꯟꯁꯁ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯇꯣꯞ ꯅꯠꯇ꯭ꯔꯒ ꯌꯨꯝꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯅ ꯃꯁꯤꯡ ꯊꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯅꯤ꯫ ꯐꯪꯂꯛꯂꯤꯕ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯃꯆꯥꯛꯁꯤꯡꯗꯒꯤ ꯗꯇꯥꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯌꯥꯏꯐꯕ ꯄꯨꯔꯛꯅꯕꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕꯗ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯧꯈꯤꯌꯥꯂꯤꯌꯥꯒꯤ ꯑꯥꯔꯊꯁꯥꯁꯇ꯭ꯔ, ꯃꯧꯖ꯭ꯌ ꯁꯃꯥꯖꯀꯤ ꯋꯥꯔꯣꯜꯗ ꯊꯧꯗꯥ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯄ ꯉꯝꯅꯕ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯨꯒꯜ ꯁꯃꯥꯖꯇꯁꯨ ꯃꯤꯁꯤꯡ ꯊꯤꯕꯒꯤ ꯆꯠꯅꯕꯤ ꯑꯥꯏꯟ-ꯏ-ꯑꯛꯕꯥꯔꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯏꯗꯨꯅ ꯊꯝꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯕ ꯁꯦꯟꯁꯁ ꯑꯁꯤ ꯁꯣꯛ 1962ꯗ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯪ 1934ꯗꯒꯤ ꯍꯧꯅ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯍꯧꯈꯤꯕ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯔꯤꯌꯦꯂꯤꯖꯝꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯛ 1862ꯒꯤ ꯃꯇꯨꯡꯗ 15ꯔꯛ ꯁꯨꯕ ꯁꯦꯟꯁꯁꯅꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯃꯅꯤꯡ ꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯔꯛꯄꯒꯤ 13ꯂꯛ ꯁꯨꯕꯅꯤ꯫ ꯆꯍꯤ 10ꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯁꯦꯟꯁꯁ ꯑꯁꯤ ꯁꯣꯛ 2011ꯗꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯃꯨꯛꯇ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯈꯤꯕ ꯁꯦꯟꯁꯁꯇ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯆꯨꯝꯕ ꯁꯦꯟꯁꯁ ꯇꯧꯔꯛꯇꯕꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯛꯈꯤ꯫ ꯃꯄꯥꯜ ꯂꯩꯕꯥꯛꯀꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯆꯦꯜ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯂꯝꯗ ꯃꯔꯨꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯠ, ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯃꯁꯤꯡ ꯂꯦꯞꯊꯣꯛꯄ ꯗꯤꯂꯤꯃꯤꯇꯦꯁꯟꯗ ꯆꯩꯐꯨ ꯄꯤꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ, ꯏꯅ꯭ꯌꯨꯃꯦꯇꯔ ꯑꯃꯁꯨꯡ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯍꯥꯞꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯏꯅ꯭ꯌꯨꯃꯦꯇꯔꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯂꯧꯈꯠꯇꯕ, ꯗꯇꯥꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯑꯃꯗꯤ ꯑꯐꯕ ꯃꯑꯣꯡꯗ ꯂꯧꯈꯠꯂꯕꯗ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯔꯤꯕꯗꯨꯅ ꯑꯩꯒꯤ ꯂꯩꯀꯥꯏꯅꯤ, ꯈꯨꯡꯒꯪꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯁꯤꯡ ꯊꯤꯕꯒꯤ ꯃꯍꯨꯠ ꯌꯨꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯏ, ꯍꯣꯇꯦꯜ, ꯗꯨꯀꯥꯟ, ꯁ꯭ꯀꯨꯜ, ꯀ꯭ꯂꯕ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ, ꯂꯥꯏꯁꯪꯅꯆꯤꯡꯕꯁꯤꯡꯗ ꯇꯦꯕꯜꯗ ꯄꯥꯎ ꯂꯧꯔꯒ ꯄꯪꯏꯗ ꯏꯈꯠꯄ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯁꯦꯟꯁꯁ ꯑꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯏꯪ 2002ꯗ ꯁꯦꯟꯁꯁ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯑꯣꯏꯐꯝ ꯊꯣꯛꯄ ꯕꯥꯔꯊ ꯔꯦꯠꯀꯤ ꯃꯊꯛꯇ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯈꯤꯗꯕ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠꯀꯤ ꯃꯤꯀꯣꯛ ꯊꯤꯕ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯥꯛꯂꯤꯕ ꯆꯍꯤ ꯁꯣꯛ 2028ꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯃꯤꯌꯥꯝ, ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯕ ꯂꯩꯕꯅ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯑꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ
ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯜꯂꯛꯄ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯃꯁꯤꯡ ꯍꯦꯟꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯗꯒꯤ ꯆꯠꯅꯕ ꯂꯩꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯣꯛ 2018ꯇ ꯃꯤꯀꯣꯛ ꯊꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯑꯃꯗꯤ ꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯂꯩꯔꯤꯕ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤ ꯃꯤꯇꯣꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯝꯖꯤꯜꯂꯒ ꯃꯤꯀꯣꯛ ꯃꯁꯤꯡ ꯊꯤꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯜꯗ ꯄꯥꯋꯔ ꯗꯥꯏꯅꯥꯃꯤꯛꯁ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕꯒꯤ ꯁꯤꯅꯦꯔꯤꯑꯣ ꯀꯌꯥꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯑꯟꯐꯣꯔꯁꯤꯟ ꯑꯣꯏꯕ ꯎꯕ ꯐꯪꯗꯕ ꯏꯔꯥꯡ ꯀꯌꯥ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤꯕꯅꯣ, ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯈꯪꯗꯕ, ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯂꯩꯇꯕ, ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯑꯃ ꯂꯩꯔꯤ, ꯑꯦꯛꯖꯤꯁ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯝꯃꯒ ꯏꯟꯗꯤꯌꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯅꯥꯅ ꯃꯁꯛ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯁꯤꯒꯨꯝꯕ ꯁꯤꯅꯥꯔꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯍꯦꯟꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯊꯣꯛꯍꯟꯗꯅꯕ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯐꯝ ꯊꯣꯛꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ꯫ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕꯁꯤ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯂꯩꯉꯥꯛꯅ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁꯣꯠꯊꯔꯕ ꯁ꯭ꯇꯦꯠꯁꯤꯡ ꯆꯥꯎꯈꯠꯍꯟꯗꯅ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯋꯥꯏ ꯇꯥꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪ ꯂꯝꯗꯝꯁꯤꯡ ꯆꯥꯎꯈꯠꯍꯟꯗꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯄꯥꯏꯈꯠꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯂꯨꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯕ, ꯄꯨꯔꯥ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯆꯞ ꯆꯥꯅ ꯑꯣꯟꯊꯣꯛꯄ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ प्रजाꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯁꯤꯟꯐꯝ ꯈꯪꯗꯣꯛꯂꯒ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯂꯒ ꯏꯟꯀꯝ ꯂꯥꯛꯅꯕ ꯍꯣꯠꯅꯍꯟꯕ, ꯀꯣꯇꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯄꯨꯅꯅ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝ ꯆꯥꯎꯈꯠꯍꯟꯕ, ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ, ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕ ꯌꯥꯅꯕ ꯍꯣꯠꯅꯕ, ꯂꯣꯏꯅꯅ ꯂꯧꯕꯨꯛꯁꯤꯡꯗ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯏꯊꯩ ꯂꯧꯈꯣꯡ ꯐꯍꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯐꯤꯜꯗ ꯀꯨꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯊꯦꯡꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯊꯛꯅꯕ ꯏꯁꯤꯡ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕ, ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ, ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ, ꯁꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯕꯁꯨ ꯈꯨꯡꯒꯪꯁꯤꯡꯒꯤ ꯂꯝꯁꯤꯡꯗ ꯑꯐꯕ ꯁꯥꯟꯅꯕꯨꯡ ꯀꯌꯥ ꯁꯦꯝꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯃꯈꯣꯡ ꯁꯣꯝꯕꯤꯗꯕꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯆꯍꯤ ꯑꯅꯤꯔꯣꯝꯒꯤ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯣꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯗꯤ ꯄꯟꯆꯥꯌꯠ, ADCꯅꯆꯤꯡꯕꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔꯁꯤꯡ, ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟꯁꯤꯡ, ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯗꯅ ꯊꯝꯕꯗꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯗꯨꯅ ꯕ꯭ꯂꯣꯛ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔ, BDOꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯑꯗꯨꯕꯨ
ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ, ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ, ꯂꯣꯏꯅꯅ PMY ꯎꯖꯥꯂꯥ ꯌꯣꯖꯅꯥ ꯑꯃꯗꯤ ꯃꯩꯇꯩ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯤꯝꯁꯤꯡ ꯐꯪꯕ ꯌꯥꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ DC ꯑꯃꯗꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ, ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯈꯨꯡꯒꯪ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯏꯈꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯉꯝꯕ ꯇꯥꯏ꯫ ꯃꯗꯨꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠꯍꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯨꯡ ꯍꯨꯠꯅ ꯊꯤꯖꯤꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯝꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ Editorial ꯀꯂꯝꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯁꯤ ꯄꯥꯎꯖꯦꯜꯒꯤ Editorial ꯀꯂꯝꯗ ꯂꯩꯔꯤꯕꯁꯤꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯍꯪꯒꯠꯅ ꯌꯦꯡꯁꯤꯟꯁꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯕꯒ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯂꯝꯕꯤ ꯊꯣꯡꯅꯕꯨ ꯐꯠꯇ꯭ꯔꯕ ꯂꯝꯗꯝ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯈꯤꯔꯣꯏ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡ ꯑꯃꯗꯤ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯇ꯭ꯔꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯔꯣꯗ, NH-37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯃꯗꯤ NH-102 ꯏꯝꯐꯥꯜ ꯃꯣꯔꯦ ꯔꯣꯗ ꯑꯁꯤꯗꯒꯤ ꯐꯤꯕꯝꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯇꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯁ꯭ꯇꯦꯠꯀꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯇꯛꯅꯗꯨꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯕꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯊꯥꯛꯇ ꯊꯝꯅꯕ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯒꯗꯕꯅꯤ꯫ ꯉꯁꯤꯃꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯇꯨꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯃꯗꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯄꯥꯎꯅꯥ ꯑꯃꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯂꯝꯕꯤꯁꯨ ꯐꯤꯕꯝ ꯐꯠꯇꯕꯇ ꯅꯠꯇꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯔꯛꯄꯗ ꯈꯨꯁꯦꯝꯒꯤ ꯏꯁꯤꯡ ꯆꯥꯎꯊꯣꯛꯂꯦ꯫ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯃꯁꯨꯡ ꯒꯚꯔꯅꯔ ꯕꯪꯒꯂꯣꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯀꯩꯁꯥꯝꯄꯥꯠ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯐꯥꯎꯕꯒꯤ 0 ꯀꯤꯂꯣꯃꯤꯇꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯈꯤꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯒꯤ ꯐꯤꯕꯝꯁꯨ ꯐꯠꯇꯕꯇ ꯅꯠꯇꯅ ꯆꯥꯎꯔꯕ ꯈꯣꯡꯆꯠ ꯌꯥꯝꯅ ꯂꯩꯕꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕꯇ ꯅꯠꯇꯅ ꯑꯦꯛꯁꯤꯗꯦꯟꯠ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯤ꯫ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯑꯐꯕ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯨ ꯏꯁꯤꯡ ꯆꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯗ ꯈꯨꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯠꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤꯅꯗꯤ ꯏꯝꯐꯥꯜ ꯁꯤꯇꯤꯕꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯊꯥꯛꯇ ꯊꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯁꯤꯇꯤ ꯑꯁꯤꯕꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯊꯥꯛꯇ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯪꯂꯤꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯁꯦꯡꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯐꯪꯂꯛꯇꯕ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ BJPꯒꯤ N. ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯆꯍꯤ 8ꯀꯤ ꯂꯩꯉꯥꯛ ꯃꯅꯨꯡꯗꯁꯨ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯒꯠꯄ ꯉꯝꯗꯅ ꯇꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯌꯥꯎꯅ ꯏꯟꯇꯔ-ꯚꯤꯂꯦꯖ ꯔꯣꯗꯁꯤꯡ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ 30-40 ꯔꯣꯝ ꯆꯠꯀꯗꯕ ꯀꯟꯀ꯭ꯔꯤꯠ ꯔꯣꯗ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ
ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯐꯪꯁꯟꯁꯤꯡꯗꯁꯨ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯃꯤꯌꯥꯝꯗ ꯄꯤꯔꯒꯅꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅꯁꯨ ꯃꯗꯨꯒꯤ ꯁꯦꯡꯁꯟ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯕ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯉꯥꯛ ꯑꯗꯨ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯃꯗꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯑꯔꯥꯞꯄ ꯃꯐꯝꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯇꯨꯡꯑꯣꯏꯅꯅ ꯊꯝꯂꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯄꯥꯎꯅꯥ ꯑꯃꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯌꯥꯎꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯗꯕ ꯃꯇꯝ ꯀꯨꯏꯔꯛꯂꯦ ꯂꯣꯏꯅꯅ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯀꯩꯁꯥꯝꯄꯥꯠ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯇꯥꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯠꯇꯕꯗ ꯅꯠꯇꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯑꯁꯤ ꯄꯣꯠ ꯍꯣꯜ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯒꯕꯔꯅꯔꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯁꯤ ꯋꯦꯁ ꯄ꯭ꯔꯣꯖꯦꯛट ꯄꯥꯏꯞ ꯐꯨꯝꯕꯒꯤ ꯂꯝꯕꯤ ꯇꯧꯊꯣꯛꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯅ ꯂꯩꯔꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯅꯥꯒꯥꯃꯄꯥꯜ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯇꯒꯤ ꯔꯤꯝꯁ ꯔꯣꯗꯀꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯈꯛꯇ ꯅꯠꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯅꯅꯕ ꯑꯃꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟट PWDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯃꯁꯨꯡ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯐꯔꯤ ꯍꯥꯏꯅ ꯂꯧꯕꯅꯔꯥ ꯈꯪꯗ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯂꯩꯔꯨꯕꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯃꯗꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ